Patna da pangthokhiba Istaf Sepak Takraw World Cup 2025 ta Team India na Singthaningai Oiba performance utpa ngamkhibagidamak hannagi Chief Minister Nongthombam Biren Haraoba Phongdorakli hannagi Chief Minister Nongthombam Biren social media da thagalakpa post amada mahakna hai World Cup aduda Team India na gold medal ama silver medal ama amadi bronze medal manga phangduna India gi nupa amasung nupi gi team na laibak asi awang bathakta pukatkhibani India ki team asida yauriba Manipuri sanaroi sing Kunaizam Holendro Laistram Lanchenba Maitei Yumnam Akas Soibam Daina Wahengbam Henry Sorokhaibam Malem Nganba Ayekpam Maipak Sorokhaibam Elizabeth Oinam Chauba Elangbam Priya Amadi Elangbam Nairentombigidamak Chauthokchaba poi Sanaroi sing asina maipaklakpada Haraoba Phongdorakli loinana masina tungda lakadaba ahenba maipakpasing adugi haurakfam oirasanu Team India ki coach Oikiba Manipuri A Mahavir Sharma amadi B Anuba Sharma bu thagali makhoi gi lamjing makhada leibaga sige sepak takraw gi masanada puwari ama sembang ngamkhiba asi Singthaningai ni hainasu post aduna makhata na Phongdorakli panba yabadi tha sigi kundagi ngarang Mars ki kunmanga fauba Bihar gi Kankarbag Patna gi Patliputra Indoor Stadium da Utkhibagidamak Istaf Sepak Takraw World Cup 2025 aduda India gi sepak takraw gi puwari da anoba lamai ama hangdoktuna India gi nupa gi team na regu event da gold medal loba ngamkhibani tournament asida India gi nupi gi team na double event da silver medal regu event da bronze medal quad event da bronze phangkhibani loinana India gi nupa gi team na regu event da gold medal phangkhiba sidanatana double event amadi quad event da bronze medal lawkhibani loinana mixed squad event da India gi team na bronze medal ama phangkhibaga loinana India gi team na gold ama yauna punna medal taret phangkhibani India gi team aduda Manipurdagi sanaroi Kunaizam Holendro Laistram Lanchenba Maitei Yumnam Akas Soibam Daina Wahengbam Henry Sorokhaibam Malem Nganba Ayekpam Maipak Sorokhaibam Elizabeth Oinam Chauba Elangbam Priya amadi Elangbam Nairentombina saru yakhibani Loinana Manipurdagi Brahmachari Mayum Angauba Sharma amadi Anobam Mahavirna Mathang Sidna India gi nupa amadi nupi gi team coach oina saru yakhibani